CM kanana ogedage haiba wahangi marumda party percent amasung Rajya Sabha gi MP na kana ogedoribano hangnarokle BJP Manipur unit ki percent gi pham N Biren natraga lesem masana jabugi ming panari Manipur popular government ama semagi matam khangnak nasala poloyena kanana state asig anowa chief minister ogedage haiba kanamtana khambangam debagi matata sei June thadagi hanglagadaba Rajya Sabha gi MP gi pham kanana sinagadage haiba se yamna kanna party manu nainarakli marak asida sab chaba confirm tawdo miyam ngana pada BJP gi Manipur state unit ke no president pham ex chief minister Biren natraga Rajya Sabha gi MP oriba ningthole sema sana jawa ani gi marakta amana oirakpa yari party asig state unit ki president A Sada gi thabak pubit matam nahana henkrabani anowa president ama country power mahak makata na state unit president oilagasu hantakti anowa president ama soidana haplagani haina center gi losing musina khangala ki lekre BJP gi national president so anowa amana senkrabani na mahak ki team ama sengpulak state khudima ki president gi phamsu nau na hapkadoribani Manipur gi oinadi party gi president gi phamase yamnamak tangai pada oiri maramdi kumja solusini kuntare ki March tha phau manungda Manipur state assembly gi mikhal pangthokadori mikhal asigi bangoina party asigi pangal kakana ba anowa president ama hapnabagi tangai pada leiri masigi loyena Manipur de miyam gi lenga ama tu matamda semna ba thorang toriba asida chief minister ogederbe misaktu kanano party gi president na kanano ohengani amasung lalibu junda matam loiragada ba Rajya Sabha gi MP na kanana ohengadage haibada yamna kanna nenaba horle pawchina makata na hai hojik BJP na option khara yengnori chief minister gi pham nongthoma birena karigoma pidaba targade mahakaram position da thamgodaribna haiba ama BJP Manipur state unit ki anowa president kanano ogedage haiba ama amasung Rajya Sabha gi MP oiriba matam loiragada nitole sema sana jabuna kari pham pailaga thamgodage haibasini party gi president oinamba A Sada na pham thadola matungda Rajya Sabha gi MP oina chatpa pamli nitole sema sana jabuna MP oidra matam da party gi president oirakpa yai haina su section khara da panari hangi chief minister nongthoma biren amuk hana chief minister ohinbana MLA marak yanadaba yawi aduga party gi lusing marak tasu yanadaba yawi maram aduna mahak BJP gi state unit ki president pham pisalaga mahak ki makhada assembly election maktholaga di BJP na chawna mai pakni haina mat pina busu yawi maru oina lusing basing ase laitholesin tawda maru oiba misak amadi pham karimata paidabagi phimda lakadori masimona BJP gi senior leaders na kok chikpa tanpham ama oirakpa yai asingum phim ama mayok nangdarbadi atobi state Rajya Sabha gi MP oina hablakpa yana panari laptat kam gi thabak da chena ahum changjarakadabani piprak nupi khuna gi mayok tale be mi khrana maya ka basinjak chachin thasenduna nupa oibising nupi santolaga chen tanba mi khra masak khangle masak khangla mi hum tha sigi kontra mate phau manung da party da changjarakna ba People's Revolutionary Party o kanglai pak pripak da changjarakna ba khanglakli lonia w asigi public city officer mangal khumana thadro boche lama da hai changjarakna ba khangli mi hum adudi iro majraw dagi thingbai jam thoihenba allies ebungo kokjeng lekai dagi rebia lema pupo amasung iro majraw dagi tek allies Juliani makoi hongi manungda thoihenba allies abungo amadi rebia lema pubondi hoki ba chaliba January 3 numai numiki ahingda iro majraw morning lekai da Maruti Swift ango amagi manungda sana United leiringai da club ki miyoi singna amadi mara pai singna phaki bagi thodok leikrabani maram asina hairiba miyoi sing amadi makoi lena nupi lorong thabak asida yaw party na makoi gi tungi khalaga masak aming lebak miyam da takidraba sing asila liba January kontramate pawi manungda party da sanjarakadabani natrabadi ngakpi bom thoktraba lebak khunaibu maham tahanba chinma miyoi sini logdana hakko cherak piragani haina serolasin makatarakli serolasin hai kanglepak da loi lenga ki miut minei awa chaitheng khamthengna pirakpada natana ot eidana hatbagi masing asi hoki sei asida lising pasama pamudram pan henkrabani masida sunatana hoki ba January gi trampan ni thokaba numiki nuthilda singjame oinam tingyen makha lekaida leibi oinam ningol thoibi allies pisak masa bu mahang pokmina ba mapa nupa gi masana pa ni mya china to lamba tungda asama gi phamung makhada phini yomlaga thulamba lekai gi myam thena khraba thodo adusu hantakta nahona thena khrabani Indo Myanmar border da exit entry point nifum doya border pass 5 sina chatusin to ya hangadori leba asigi mthona leba Myanmar da hujik leiba political ngitang ta da phia masina maram oiraga illegal immigrant kya Manipur da changlakpagi mathakta cross border da drug amasung nomai smuggle toribasing asi thingnaba Bharat Sarkar gi home ministry free movement regime cancel tokhr matung da kilometer 10 gi area da chatusin to bagi ayaba thamkiba asiga mai lena border gi entry exit point nifum doida border pass 5 kango sing chatusin to yananaba ministry gi makai dagi mari lenaba sing da akanba instruction pi kre official oiba paw source amana harimana lebak animaki oina mari lenaba authority dagi border pass loro matunda kilometer 10 gi area da haibadi Myanmar gi kangona India gi ngkai de kilometer 10 aduga India gi mechina Myanmar gi makai de kilometer 10 phawa jangba yargani haiba border pass asi Assam Rifles gi meching na issue to godabani border pass pai ga changlaki basing aduna single entry oina Indo Myanmar border gi kilometer 10 gi area da
नुमित 8 लेबा यागनी मखोइन हनखिबा मतमदा border pass aduna issue tawkiba crossing point aduda border pass adu deposit tawgadabani border pass asi border area da leiba singda makoi gi mari mata gi mayumda chatpasing tourism business and port officially duty medical treatment border trade affairs seminar natraga conference yaba amadi cultural exchange program gi damak chatoksin toriba issue tawgani border pass asi issue tawgi proof of identity gi certificate asi local police station gi SHO local village authority na issue tawgadabani loina hariba mesing adu border area gi habadi Indo Myanmar border gi kilometer 10 gi area da leiba mesing oigadabani proof of identity certificate asi issue tawba numit gi pairaga nomagi valid laigani border area kilometer 10 gi manungda leiba kulsin gi passport paiba mesing na masigi proof of identity certificate oibiyagani border area gi kilometer 10 gi wangda leiba mesing gi oinadi border pass issue tawroi sei trapang mathaka leiba mesing khatama border pass issue tawgani designated crossing point asi thangnaba third country gi nation amana border pass issue tawroi border pass paidena changlapusing Assam Rifles ki representative singna biometric identification logani border gi entry exit point nifum de gi manungda nipan athuboda function tawrogani masigi manungda phase amagi oina point 13 aduga phase amagi oina point 13 da hangtokadabani hai risikant gi meha ki JC ga governor unakre maitai sing sawalaga sarkar semandanaba honaba thorang mali M Rameshwar kuki lalu UKLM na kaksin kuno chan makhongdagi mayang lambam risikant bu tamchina miha thina hat ki batho adu mai lena ngasi kaksin kendra gi MLA mayang lambam Rameshwar yauna JC gi mihut kangu amana Manipur gi governor Ajay Kumar Balaga unakre governor unaraba tholakpode MLA Rameshwar na hakibuda mihat asida maram oiraga maitai singbu sawalaga irang tholaga sarkar seba yadanaba honaba thorang mali mihat asida kuki gi MLA singnasu crime talbising adu criminal ama oina treat tawdana matik chaw dandi pinaraba hona minasi haina phongtoraki ngarang tipung ahum khare helakpada kaksin kendra MLA Rameshwar yauna JC gi mihut kangu amana governor unakhiba aduda JC gi makidagi governor council da thamkiba demand ayamba thabakta onthokpagi damakta governor ba thakap phongtoraki adu mihat asida chenaba miyoi amatang asi phawa phagatpa ngamdabasi labak thibani JC na thamkiba demand sing manungda mihat asida chenaba miyoi sing phabiyo haiba wafam asi JC na yan maruina lowi maram aduna hujik phabi oina di lekidraba Rameshwar gi asi bhokchang lobagi wafam asi miyam yauna kupna khanar matungda warep logune hairi amaramda kaksin kendra gi MLA mayang labam Rameshwar na haikibada tamchira mihat asida chenari sing adu phaduna justice lahudaba yade haiba sarkar gi phirep adu miyam da mayek sing Misesiga mai lena siang kiba JC yauna MP Bimol amasung MLA ke ranjiga punna governor unadana memorandum pisan kiba su leire sarkar gi makedagi case asi NIA da sinakre thado asida jenariba marale mesing athu matamda phadana matik chawdan DPBU watos gi matangda sarkar asina tumina leite marale besing adu phadana matik chawdan DP na khonari haibadu thabak oina utpiu miha sigi matanga kana umotana politize tobigano kuki MLA sigi makedagi yamna inhuman amasung barbaric oiba thado asida jenariba mesing criminal oiba treat tawdana kangluk furuki oiba mieng thado laga moral gi matungina dandi phangana ba khona boda mateng pangbiu risikanta mihat asi hojik dandam asida santi hanjalaktuna popular government ama chemnaba honari ngai asida peace process thugaina ba maitai singda sawalaga irang tholaga sarkar sema yadana ba onaba thong mali haina penda